lamdam masigi tongan tongano fam singda athau singining sing numit palan pangthoknari Chief Minister N. Biren, Director General of Assam Rifles, Lieutenant General P.C. Nair Amadi, Indian Army Eastern Command Army Commander, Lieutenant General Rana Pratap Kalita Unaduna Warisanakre. Amadi Manipur Police Commando Amadi Assam Rifles ke apun bakangbuga tungan tungano from sing the Satakiba Operation the Kulai Kia Pagatre. Kurubjari, Hojika Dom ni Yangbiri Busi MAMI TV News ni. Ay AMARJIT THOKCHOM na MAMI TV News update pijari. Ngasi August taragom doi imaleba kidamakta thawaina pontha pikraba athau busingi ning sing numit ni samaga kuntraga ni thoilak suba athau busingi ning sing numit thoram Manipur lengak na su sinduna state ki thakta pangthokli. Thoram madugi saruk ama oina ngasi ayuk hisam yaisam fata leiba athau ba bir tikendrajit ki khubam amadi konung mamangda leiba thangal general gi khubam da Chief Minister N. Biren luchingduna haikat lekat tamki. Thorom masi mitay singna tabo Manipur gi wang mada supak sana pangthok na basem sanari. MAMI TV gi oina sun numit yung bapung taragani toy tabo matamdagi athau busingi ning sing numit palan thorom pangthok tuna athau busingi mafom da haikat lekat tamgadori. Ning sing bayai adungai kumjali sing magasani pan marfu draga mathoi da thoki ba Anglo Manipur war da mamaleba ki damakta nok na farsi gi sagai kaduna thawaina pontha ki ba athau bir tikendrajit amadi thangal general nyawna athau sing bu ning sing duna numit asibo athau singi numit haina palan tawduna lakhibani. Director General of Assam Rifles, Lieutenant General P.C. Nair ga ngarang Manipur gi Chief Minister N. Biren Singha ga CM office da unaduna hojik lamdam masida thokliba irang amadi security gi scenario gi matang da punna wa khanakre hairi. Mifam aduda BJP gi MLA nifu amadi lamdam asigi miyamna lamdam asidagi Assam Rifles lokthokna ba dabi tawrikliba adugi matang da sukhanaki. Mifam adugi tungda Indian Army gi Eastern Command Army Commander Lieutenant General Rana Pratap Kalita ga Chief Minister Singha amadi State Security Advisor Kuldip Singha ga unaduna wa thanakre hairi. Ngarang numidang pung nifan dagi mapan makai fawa Imphal East District Police Commando amadi kuntraga humdoi suba Assam Rifles ki apun bakangbuna New Kaithel Manbi ki petrol pump manakta satakiba operation da masing yamlaba khulai sing phagat pangamle hairi. Phagalaba polam sing adudi carbine machine gun ahum double barrel ama single barrel gi magazine ahum ngakpigani. Carbine gi magazine ahum amadi DBBL gi kapayariba maru mangani. Phagalaba polam sing adu Patchoy Police Station da khusinakre hairi. Nakalamorom da ngarang nungtil pung amaga makhairom taba matam da su Imphal West District Police Commando gi kangbuna lamdeng makha laikai da sathakiba operation da su 7.62 mm gi SLR ama 9 mm gi carbine sub machine gun ama bat yaudaba carbine ama hand grenade taruk yauna khulai kaya su fagat pangamle hairi. Loinana Imphal East amadi West ki mafam kaya da su operation chathaduna miyoi kaya masak khangdoki hairi. Kangpokpi District ki manung sana leiriba Dauli Khul Manaki National Highway number 2 gi Kangpokpi rom dagi na Imphal tamna thorokpa Tata Intra amaga Modbung dagi Kangpokpi tamna thorokpa Saktiman gari amaga thomjinnabada Tata Intra thorokpa driver laikhidre. Aduga gari aduda tonglakpa miyoi amana sharuda sokpa dagi hojik Rajmedi City de pukhatuna laikanari. Thaudo asing ngarang nungtil pung 3 minute kunrom taba matam da thokibani. Laibak tiba thaudo aduda laikhidraba driver adudi Segar Gurung sahi kuntraga taret apokpa Test Gurung kawi. Mahak Sengmai Police Station gi manung sanba Kangla Tombi Mandir dagini. Laikhidraba driver Segar Gurung loinabi amadi sahi taramathoi gi macha nupi ama leihori. Aduga sokluba miyoi aduna lamsang dagi Don Kamai sahi kunga manga kawi. Maha hojik haksangi yet thangba pambom gi sharu amadi yet thangba faigal da sharu tek le hari.
Megi tang ahumdagi hauduna thukliba irang asina aso apal nanglaba miyoising amadi kwakta ward number nipan amadi irang asina maram oiduna lanjelaktuna Anita Standard High School Relief Camp amadi ibudau Thangjing Guest House Relief Camp ta leiriba inmate singa Jamiat Ulama e Hind New Delhi General Secretary Muhammad Hakimuddin Kasinga unabaga loinana chana thangnanaba polam sing mateng pangkre Thorumaduga Mari Lenana Muhammad Hakimuddin Kasmina Fongdokhibada Manipur Thokleba Irang asi Yamna Thamoi Soi Aikoi Kudimak Leibak Amatada Leminaba Isil Inaw Ngaktani Aikoi Amatta Oina Punsinduna Irang asi Loisinanaba Honaminasi Amadi Irang asina Maram Oiduna Awaba Taraba Miyoi Singi Awabada Mahaksu Saruk Yari Jamiat Ulama e Hinna Irang asigi Awaba Taraba Singda Angamba Mateng Pangani Haiki State ki President Sahid Ahmad na Fongdokhibada sahi kayagi mamangdigi Maitei amadi Kuki ani asi hanadagi nungsi chanana laiminarakpani hanagi matogumna nungsi chanana laiminaba pami irang asi loisinduna शांति पुरखना बखोनामिना से हाइके मणिपुर के जो हालात हैं हम सब लोग उस पर दुखी हैं, पूरा मुल्क परेशान है। तो हम सब अपने मुल्क के शहरी हैं। मेरी ये अपील है हुकूमतों से भी और यहाँ के शहरियों से भी कि अपने मुल्क में रहते हुए एक दूसरे से हम न लड़ें बल्कि एक साथ मिल कर के जो मसाइल हैं उनके हल का रास्ता निकाला जाए और जो लोग तकलीफ़ में हैं उनके दुख दर्द में जमीयत उलमा हिंद हज़रत मौलाना सैयद महमूद मदनी साहब की तरफ से हम लोग यहाँ आए हुए हैं। हम लोग कोशिश करेंगे कि यहाँ भी और दिल्ली भी दोनों जगह पे बातचीत की जाए। Kwakta Miyoi Ahum Wai Pisak Magi Masanapa Wai Prem Kumar Amadi Yumthang Nabada Leminaba Wai Zitenbu Tamthina Hat Kiba Todo Aduda Sem Kiba JSina Makoina Satagani Toromba Kongjang Adu Governmenta Makoina Taliba Demand Piragani Haibagi Asit Patazaba Pirakuna Maram Oiraga Kongpam Handok Le Haina Fongdok Lale Tera Kong Sangbi Leimaram Mamang Community Hall the Pangto Kiba JSC gi Mifam Amada Miyamga Punna Kana Nainaraba Matungda Waroisin Asipura Kibani Hairi Tripura ki makal kayagi saukhat thoramda media gi thodang yamna saungna lei ngarang August taragani thoi Tripura da media ga mari lena na khwaidagi chawrba luf ama oriba Assembly of Journalists AOJ gi ani suba convention Agartala Muktadhara auditorium da hodokpidana Chief Minister na wafum asi phongdokhibani Chief Minister na haiki sarkar na paikhatliba makal kayagi saukhat thoram matomtana tawbangamde media gi mateng yaudana mai pakpasungamde Positive ki wakanda tabak dominasi haina phongdoki thoram da lup asigi Vice President Sekar Datta Telegraph General Secretary Sanit Devroy Oscar Faryat Secretary Bishwendu Bhattacharjee UNI na wangangki Inner Session da Presidium member oina lup ki General Secretary Sanit Devroy All Tripura Newspaper Weekly Association ki President RK Tarunjit Singha AOJ ki Treasurer su oidi AOJ gi member Utam Chakraborty amasung Sujit Dep Saruyaki Tripura gi tungan ba district subdivision khuding dagi Mehut Singh Saruyadana wangangki Lup ase atai hiram sing da sukumang sausinaba Sujit Dep pu convener haplaga miyoi taraga mathoina committee amasu semkre hari Hojaroi bada maru pa amana pijari Lamdam masigi tungan mafam singda atau singi ning sing numit palan pangthoknari Chief Minister N. Birena Director General of Assam Rifles Lieutenant General PC Nair Amadi Indian Army ge Eastern Command Army Commander Lieutenant General Rana Pratap Kalitaga unaduna wari sanakre Amadi Manipur Police Commando Amadi Assam Rifles ke apun bakangbuga tungan nafam singda sa tukiba operation na kulay kaya pagat
Matang asida pungja asi fawbugi oibu mami TV news update people sinjare ehno pawgi damakta numidangi prime time news amadi lakadaba news update sing numit yeng tabiu punapu Amarjit THOKCHOM na amukana kurumjari. Pari imum samu pangan basa na pamlam dam khambi mai haure chak lagle mairi se launa khona chak lagle mairi se launa khona khomlen mi ka thoplo ne khambi mai kal hauro Pari imom samu pangan basa Pari imom samu pangan basa British ki mayuk talan hauduna mama leibaki damakta thawai na pontha pikraba athaubo singi numit ni 13 August numit asina lakpada thaubo singdubu ikai khumnaba uttuna haikat leikat tambagi thoram